Hi mayam puna mapuka chaningol channel da mukaso na taram noksari mayam ngasi se jengo hoji se nunthang ne ba ai jakhum se yam thina chai bani mayam jengo pochai hingja amade lokthol loksin tawdana aina thami ba mayam se jengo aduga akoi gi nunthang thongba gi omjawbi ne sigi se mana ne manthoga dumai tawdana ising tinjalaga thamambani hoji nunthang da chamthong cha doini mayam jengo ai gi cylinder se ai di chula se sida thamaga muksa ke thonga gain tawri ne ba adagi aina thangna bai ising se lon thoga thamme brong brong sawalaga khara inghala kan dai ne bottle si ka hapsalaga thamme mayam aina si chakhum se punamak se aina lauthui sigi maramdi imana bi angang una kibado asing adu do ngasi se tama thoini suba numini haye nongalaga di jumjeng ba numini ba aduna aina sising de loina lauthokpani do ising di mangna di aina haidrane duga gi nongalaga sumu ising laktraga di eri koi thangna ba ising le roina si han thorang tawraga thambani. A few moments later. mayam huji chak to na lore aduga cylinder chu chula chu lokhoga thame sida table thami se dum saba chai chai re na na table se dum thambani aduga asigi mafam siga budi table se thamoye bane kai gino haraga de lagi koli kari grang phengdo khojin tawbada ne jamna pharak sai ba adege aina filter kari grang chu loina phengdo ga thamame. The next day. Asina nongalabai matung da ni jengo mayam huji se pumanga ka minute kun tare tum hogale ba aduga ai ngarang thamba phibam do yengo chakhum do lehori ba phibam do jengo mayam aduga ahan bagi oina green tea khara lolaga thani tum hogalak pa se idum khanaw kange kaigumba ma thangning ya ba duna ina dum green tea se oina dum thae ada mayam hauji am pan da thosi mapan ji view jengo pungma mami bani duga ising la e na ina switch se on tawram bani aduga ise flax thala kanda mayam dagi aloe vera se yenghaning badagi si jengo mayam phajadra aloe vera se but diba macha macha do phajna oibani natrane aduga gi dum aine ko ai ko ngaure ai chakhum je ki doi khanbam khangdre ba lodi loksure duga ai mafam marang khangdre ba ada regulator pan chalaga green tea do lon doine do regulator pan ba se ai hana dum ai han di hiram de abane hiram de haraga di ai lei sari ngai de su regulator se kaya thoina pa de ko ma pa ina dum tawri ab humra do kaino tawre hai hadi akoi jum da su lei sari ngai de su jum da su akoi khungang do horak poiraga su leirang da chak thongak ti abane gas da ya ba tawre ba adu ga so regulator pan ba haiti abane do hoiti loina haire aduga huji se mayam aise ahan bagi oina ne kaisumta fresh oidribani bhakchang se aduga green tea jana tha kanda aduga gi loisandoi ni tamna tamna chula kari krang ju phengbage phengdorobani na aduna dum aitum hogalakpa dum thak ahan bagi yana thakna bagi yana tawribani aba ada ina ngasi happy je tulsi gi green tea dunni agi lemon gi green tea do adugi dudi leitare adagi na ai nupagi sumagi duty chatto mina magi dudi na chak thongaga piba ngamaroi kaigino hairaga di aina huji chak thongjaluraga haren de ai dum jum sengdoktoini na ne aduna ai chak to mu chaba jararoina aduna hei chak thongdare ma kese ajeru moina phutlaga dum charaga chatlani jerum se ani khak charani. 1 hour later. mayam huji ising lae maki iru thoga beauty chapagi dress kara setna lore do aina ahan to no wai chi tho kanda khara khara to no wai ti thoga dagi baki kari gang di phengdo ga thamabani adagi mangunda ising do sokhalaga thamame adui mathangda aina yi tawgadaba thabasing tawre ichanu pani video kapi sei khwang da ki sei khwang jam nai ba aduna peti phajallini asi peti yam thina nungai yam thina nungai mayam ai chila kari gang lo puthoga thamme aduga mayam ai gi nupana si ising zu loina soktan bire थोड़ा 5-10 मिनट लेट होगा चलेगा ना थोड़ा काम था aro ma chu duty je thenge pung 7:30 ta gare khara bu hen gare jai mayam ai hujik leimang wai tai thoe ma chakra matundam ka moi seng na wai situini abane to kanda huji ai leimang wai tai thoe sina chakhum tai thoe sondai sina red color gi diba macha hina alai sing tham baduni ada se chakhum je wai tai thongna loire adegi ai somgi lamjai su jengo asi lamjai su ai loina sisu wai tai thora to ni sina khona di loina loirabani aduga ge ai lamjai su bung wai tai thograbani aba do huji ai thi gara su doe ising je lai ngai dai dum thi su doe
ꯑꯁꯤꯅ ꯏꯆꯥꯅꯨꯄꯤꯅ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯄꯤꯔꯛꯄꯅꯤ 2 hours later. ꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯔꯨ ꯀꯥꯔꯛꯑꯦ ꯑꯗꯒꯤ ꯁꯝꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯂꯥꯎꯔꯗꯅ ꯌꯦꯡꯉꯨ ꯀꯌꯥꯝ ꯐꯖꯈ꯭ꯔꯕꯅꯤ ꯌꯦꯡꯉꯨ ꯐꯖꯩꯀꯣ ꯑꯗꯣ ꯏꯔꯨ ꯀꯥꯔꯛꯑꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯀꯩꯅꯣ ꯇꯧꯔꯦ ꯏꯪꯃꯟꯗꯅꯀꯣ ꯃꯊꯛꯇ ꯀꯥꯈꯠꯅ ꯂꯩꯔꯨꯔꯦꯕ ꯚꯤꯗꯤꯑꯣꯒ ꯃꯣꯕꯥꯏꯜꯒ ꯄꯥꯏꯕ ꯉꯝꯃꯝꯗ꯭ꯔꯦꯕ ꯃꯊꯛꯇ ꯅꯨꯡꯁꯥ ꯖꯥꯏꯗꯅ ꯑꯗꯨꯝ ꯂꯩꯔꯛꯑꯦ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯁꯝꯁꯨ ꯀꯪꯍꯜꯂꯛꯑꯦ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯁꯝꯁꯨ ꯀꯪꯍꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯡꯁꯨ 11 ꯇꯥꯁꯟꯈꯔꯦ ꯊꯦꯡꯖꯤꯟꯈꯔꯦ ꯆꯥꯕꯁꯨ ꯉꯁꯤꯗꯤ ꯕ꯭ꯔꯦꯛꯐꯥꯁꯇ ꯑꯗꯨꯝ ꯌꯦꯔꯨꯝ ꯈꯔ ꯆꯥꯔꯒ ꯇꯧꯅ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯦꯕ ꯆꯥꯛ ꯈꯔ ꯀꯩꯁꯨꯝ ꯕ꯭ꯔꯦꯛꯐꯥꯁ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯀꯩꯁꯨꯝ ꯆꯥꯍꯧꯗꯦ ꯑꯗꯒꯤ ꯃꯥꯅꯁꯨ ꯃꯄꯥꯅꯁꯨ ꯉꯔꯥꯡ ꯀꯨꯔꯀꯨꯔꯤ ꯈꯔ ꯂꯩꯔꯛꯄꯗꯣ ꯑꯗꯨꯒꯤꯗꯣ ꯇꯧꯅ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯂꯥꯏꯗꯨꯛ ꯊꯥꯗꯣꯛꯑꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯆꯥꯛ ꯊꯣꯡꯉꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯩꯒꯤ ꯆꯥꯛꯈꯨꯝꯗꯣ ꯉꯔꯥꯡ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯗꯣ ꯑꯗꯨꯒꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯀꯣꯛꯁꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯤꯑꯕ ꯑꯩ ꯀꯗꯣꯝꯗ ꯊꯝꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯤ ꯉꯁꯤꯗꯤ ꯑꯃꯨꯛ ꯇꯥꯎꯟꯗꯁꯨ ꯊꯣꯛꯎꯅꯤ ꯑꯩꯒꯤ ꯇꯥꯎꯟꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯄ ꯃꯊꯧ ꯇꯥꯕꯅꯤ ꯌꯦꯡꯉꯨꯗ ꯈꯨꯖꯤꯗꯣ ꯇꯦꯛꯊꯣꯛꯈ꯭ꯔꯦꯕꯅꯦ ꯑꯗꯨꯅ ꯑꯁꯤ ꯑꯉꯥꯡꯕꯁꯤ ꯑꯗꯨꯝ ꯁꯤꯔꯦ ꯑꯗꯣ ꯑꯉꯥꯡꯕꯁꯤ ꯆꯥꯎꯗ꯭ꯔꯁꯦ ꯁꯨꯝ ꯆꯪꯈ꯭ꯔꯤꯁꯦ ꯌꯦꯡꯉꯨꯗꯨ ꯁꯨꯝ ꯌꯥꯝ ꯆꯥꯎꯕꯅꯦꯕ ꯁꯨꯃꯥꯏꯅꯒ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯐꯖꯒꯗꯕꯗ ꯑꯦꯝꯅꯦꯁꯨ ꯑꯩꯈꯣꯏ ꯈꯨꯠꯁꯦ ꯑꯁꯤ ꯁ꯭ꯋꯥꯏꯁꯦ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯝꯕꯣꯝꯁꯦ ꯀꯩꯅꯣ ꯇꯧꯗꯕꯅꯦ ꯒꯗꯥꯛ ꯒꯗꯥꯛ ꯂꯥꯎꯗꯅ ꯀꯣꯔꯣꯛ ꯀꯣꯏꯅ ꯇꯨꯡꯐꯝ ꯇꯥꯕ ꯀꯥꯏꯅ ꯍꯥꯏꯅꯗ꯭ꯔꯦꯅ ꯑꯗꯨꯏꯗꯣ ꯑꯣꯏꯗꯕꯅꯦ ꯃꯌꯥꯡ ꯌꯥꯝ ꯀꯪꯕꯅꯦꯕ ꯄꯥꯝꯕꯣꯝꯁꯦ ꯑꯗꯨꯅ ꯈꯨꯖꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯦꯡꯉꯨꯁꯦ ꯀꯌꯥꯝ ꯆꯥꯎꯕꯅꯣ ꯌꯦꯡꯉꯨ ꯈꯨꯖꯤꯁꯦ ꯎꯄꯥꯏ ꯆꯥꯗꯕꯒꯤ ꯑꯗꯨꯝ ꯁꯤꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯕꯨꯡ ꯈꯨꯖꯤꯗꯁꯨꯅꯦ ꯁꯨꯝ ꯄꯥꯛꯄ ꯃꯣꯏꯕꯨꯡ ꯈꯨꯖꯤꯗꯣ ꯑꯩꯅ ꯁꯨꯛꯄ ꯁꯨꯝꯗꯤ ꯄꯥꯛꯃꯟꯈꯔꯦꯀꯣ ꯁꯨꯝꯃꯨꯛꯀꯪ ꯄꯥꯛꯄ ꯃꯣꯏꯕꯨꯡ ꯈꯨꯖꯤꯗꯣ ꯑꯩꯒꯤ ꯂꯩꯌꯦꯕ ꯑꯆꯧꯕꯗꯣ ꯑꯗꯨꯒꯤꯗꯣ ꯍꯥꯟꯅ ꯃꯁꯥ ꯅꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯩꯈꯤꯕꯅꯤꯅꯅꯦ ꯁꯤꯕ ꯇꯥꯔꯗꯤ ꯒꯨꯠ ꯂꯥꯎ ꯆꯪꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯑꯩ ꯑꯗꯨꯒꯤꯗꯣ ꯁꯤꯗꯦ ꯑꯗꯣ ꯑꯩ ꯂꯨꯝꯁꯨ ꯂꯨꯝꯃꯤꯌꯥꯕꯅꯦ ꯂꯨꯝꯁꯨ ꯂꯨꯝꯃꯤ ꯑꯩ ꯏꯆꯥꯅꯨꯄꯥꯗꯣ ꯂꯨꯝꯁꯨ ꯂꯨꯝꯃꯤꯌꯥꯕ ꯑꯗꯨꯅ ꯑꯩ ꯁꯤꯗꯔꯦꯕ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯁꯤꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯗꯔꯦ ꯉꯁꯤ ꯂꯩꯔꯛꯇꯣꯏꯗꯨꯁꯨ ꯑꯗꯨꯝ ꯄꯤꯛꯇꯛ ꯇꯧꯕ ꯂꯩꯔꯛꯀꯅꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯂꯩꯈꯤꯕ ꯃꯣꯏꯕꯨꯡ ꯈꯨꯖꯤꯗꯣ ꯑꯗꯨꯒꯨꯝꯕ ꯗꯤꯖꯥꯏꯟꯗꯣ ꯌꯥꯝ ꯊꯤꯅ ꯄꯥꯝꯃꯦꯕ ꯆꯤꯆꯦꯒꯤ ꯈꯨꯖꯤꯗꯨꯁꯨ ꯑꯩꯅ ꯈꯟꯕꯅꯦꯕ ꯑꯗꯨꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯂꯩꯔꯛꯀꯅꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗ ꯆꯠꯀꯅꯤ ꯃꯥ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯑꯒ ꯃꯥꯕꯨꯗꯤ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤ ꯆꯠꯈꯔꯦ ꯑꯗꯣ ꯃꯥꯗꯤ ꯉꯁꯤ ꯆꯥꯅꯕꯒ ꯀꯩꯁꯨ ꯂꯧꯈꯤꯗꯔꯦ ꯊꯦꯡꯉꯦꯅ ꯉꯁꯤꯗꯣ ꯑꯌꯨꯛꯁꯨ ꯌꯦꯡꯉꯣ ꯁꯤꯂꯤꯟꯗꯔ ꯆꯥꯝꯊꯣꯛꯄꯒꯤ ꯐꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯅ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯟꯗ꯭ꯔꯤꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯗꯨꯛ ꯊꯥꯗꯨꯔꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯤꯂꯤꯟꯗꯔ ꯄꯥꯜꯂꯀꯥꯟꯗ ꯏꯁꯤꯡ ꯁꯥꯍꯜꯂꯒ ꯑꯗꯩ ꯑꯉꯥꯡꯁꯤꯡ ꯏꯔꯨ ꯊꯣꯛꯍꯜꯂꯅꯤ ꯐꯤꯔꯣꯟꯒꯗꯤ ꯂꯣꯏ ꯁꯨ ꯂꯣꯏꯔꯦ ꯃꯣꯝꯄꯥꯛꯄꯤꯗ ꯑꯃꯗꯤ ꯂꯩꯔꯦꯕ ꯑꯗꯨꯗꯤ ꯁꯨꯗꯔꯦ ꯏꯁꯤꯡꯗꯣ ꯇꯠꯈ꯭ꯔꯦ ꯑꯗꯨꯅ ꯁꯨꯍꯧꯗꯔꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯁꯨꯔꯅꯤ ꯑꯗꯨꯗꯤ ꯃꯣꯝꯄꯥꯛꯄꯤꯗꯅꯤꯅ ꯖꯥꯡꯅ ꯀꯪꯒꯅꯤꯅ ꯈꯤꯇꯪ ꯊꯦꯡꯂꯞ ꯇꯧꯔꯅ ꯁꯨꯔꯅꯤ ꯑꯩ ꯉꯁꯤ ꯃꯁꯝꯁꯦ ꯈꯨꯅꯨꯡꯉꯥꯏ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯗꯨꯛ ꯊꯥꯗꯨꯔꯒꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝꯒ ꯅꯨꯄꯥ ꯃꯆꯦꯒ ꯁꯥꯟꯅꯔꯤꯁꯦ ꯂꯣꯠꯂꯤꯁꯦ ꯌꯦꯡꯉꯨ ꯀꯗꯩꯅꯣꯗ ꯌꯦꯡꯉꯨꯅꯦ ꯂꯣꯠꯂꯤꯁꯦ ꯌꯦꯡꯉꯨ ꯄꯥꯟꯁꯤꯜꯂꯒꯦ ꯃꯅꯨꯡꯗ ꯀꯩꯅꯣꯝ ꯂꯩꯕꯅꯤ ꯇꯧꯅꯨ ꯃꯈꯨꯠ ꯇꯦꯛꯀꯅꯤꯅꯦ ꯂꯥꯏ ꯄꯨꯖꯥ ꯇꯧꯔꯝꯃꯦ ꯂꯥꯏꯒꯤ ꯄꯣꯔꯗꯥꯗ ꯁꯨꯗꯣꯛꯑ ꯊꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯁꯤ ꯃꯣꯝꯄꯥꯛꯄꯤꯗꯛꯁꯤ ꯁꯨꯔꯝꯗꯔꯦ ꯊꯕꯛ ꯂꯣꯏꯔꯕꯅꯤ ꯐꯤꯁꯨ ꯁꯨꯔꯁꯦ ꯂꯩꯔꯦ ꯁꯤ ꯃꯌꯥꯝ ꯑꯩꯅ ꯁꯨ ꯀꯨꯏꯅ ꯋꯥꯅ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯄꯥꯟꯗꯦ ꯑꯩꯅ ꯊꯋꯥꯏ ꯋꯥꯔꯝꯕꯗꯣ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯄꯥꯜꯂꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯐꯖꯅ ꯑꯣꯜꯂꯛꯀꯦ ꯁꯤ ꯃꯌꯥꯝ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯄꯥꯜꯂꯦ ꯑꯩ ꯅꯍꯥꯟꯒꯩꯗꯤ ꯑꯔꯨꯝꯗ ꯊꯝꯃꯝꯃꯤꯅ ꯃꯈꯥꯗ ꯑꯗꯨꯒ ꯄꯥꯟꯕ ꯉꯝꯗ꯭ꯔꯤꯔꯥ ꯈꯪꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯡꯁꯥꯗ ꯄꯨꯊꯣꯔꯛꯑꯀꯥꯟꯗꯗꯤꯅꯦ ꯁꯤꯗ ꯄꯥꯜꯂꯦ ꯌꯦꯡꯉꯣ ꯀꯌꯥꯝ ꯐꯖꯅ ꯄꯥꯜꯂꯦ ꯑꯇꯩꯁꯨ ꯄꯥꯜꯂꯛꯇꯣꯔꯦ ꯑꯗꯨꯒꯤ ꯑꯁꯤꯗꯁꯨ ꯑꯅꯤ ꯊꯣꯛ ꯂꯩꯖꯧꯔꯕ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯃꯅꯨꯡꯗꯁꯨ ꯂꯩꯔꯤ ꯋꯥꯈꯜ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯑꯩꯒꯤ ꯑꯇꯩ ꯄꯣꯠ ꯆꯩꯁꯤꯡꯒꯤꯗꯤ ꯁꯤꯅꯤꯗ ꯑꯗꯨꯒ ꯑꯩ ꯖꯦꯅꯝ ꯂꯦꯟꯒꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝꯒ ꯑꯃꯇ ꯕꯖꯥꯔꯗꯒꯤ ꯂꯩꯔꯒ ꯆꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯣꯏꯅ ꯄꯥꯜꯂꯕꯅꯤꯅꯅꯦ ꯍꯧꯔꯕꯅꯤ나 ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯄꯨꯝꯅꯃꯛ ꯍꯦꯛꯑꯦ ꯆꯥꯔꯦ ꯕꯖꯥꯔꯗꯒꯤ ꯂꯩꯕꯩ ꯃꯊꯧ ꯇꯥꯗꯔꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯃꯥꯡꯒꯣꯟꯗ ꯄꯥꯟꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯣꯏꯅ ꯑꯗꯨꯝ ꯍꯦꯛꯑꯦ ꯑꯗꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯑꯣꯏꯔꯒꯅ ꯃꯊꯛꯇꯒꯤ ꯑꯗꯨꯝ ꯍꯦꯛꯑꯦ ꯑꯁꯤꯁꯦ ꯐꯨꯛꯇꯣꯛꯑꯀꯥꯟꯗ ꯑꯃꯨꯛꯀ ꯑꯃꯨꯛ ꯊꯥꯔꯒꯦ ꯑꯁꯤꯒꯤꯁꯦ ꯁꯤꯒ ꯍꯦꯛꯑꯦ ꯃꯌꯥꯝ A few moments later. ꯕꯤꯠꯁꯦ ꯇꯛꯑꯦ ꯁꯤꯒ ꯇꯛꯑꯦ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯑꯗꯨꯝ ꯌꯥꯎꯕꯁꯦ ꯑꯁꯤ ꯍꯩꯖꯤꯟꯒꯦ ꯑꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯊꯛꯑꯅꯤ ꯌꯦꯡꯉꯣ ꯃꯆꯨꯁꯦ ꯃꯌꯥꯝ ꯑꯣꯟꯗ ꯋꯥꯅ ꯂꯣꯏꯈ꯭ꯔꯦ ꯊꯛꯄ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯟꯗ ꯋꯥꯅ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯅꯤꯡꯊꯝꯊꯥꯅꯤ ꯁꯪꯒꯣꯝꯁꯦ ꯐꯝꯃꯨ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯅ ꯉꯔꯥꯡ ꯑꯁꯤꯒꯤꯁꯦ
ꯚꯦꯅꯤꯒꯔ ꯍꯩꯖꯤꯜꯂꯒ ꯐꯝꯍꯜꯂꯝꯃꯤꯅꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯑꯣꯡꯗꯣ ꯌꯦꯡꯁꯤꯀꯣ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯐꯝꯃꯤ ꯍꯥꯏꯒꯗ꯭ꯔꯥ ꯐꯝꯗꯦ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯕꯣ ꯑꯗꯨꯝꯗꯤ ꯐꯝꯃꯦ ꯃꯌꯥꯝ ꯌꯦꯡꯉꯨ ꯚꯦꯅꯤꯒꯔ ꯍꯩꯖꯤꯜꯂꯒ ꯐꯝꯍꯜꯂꯝꯕꯅꯦꯕ ꯐꯝꯃꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯔꯦ ꯚꯦꯅꯤꯒꯔꯗꯣ ꯑꯁꯤꯒ ꯑꯗꯨꯝ ꯍꯩꯖꯤꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯩꯖꯤꯜꯂꯤꯅꯦꯕ ꯑꯗꯨꯒ ꯆꯥꯃꯣꯁꯅ ꯑꯣꯠꯄꯗꯤ ꯑꯣꯠꯈꯤꯗꯦ ꯑꯗꯨꯝ ꯍꯩꯖꯤꯜꯂꯒꯅꯦ ꯁꯨꯡꯂꯦꯡ ꯂꯦꯡꯗꯕꯗ ꯃꯈꯨꯝ ꯀꯨꯞꯁꯜꯂ ꯊꯝꯃꯝꯕꯅꯦꯕ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯐꯝꯃꯝꯃꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯣ ꯈꯪꯕ ꯂꯩꯔꯒꯗꯤ ꯈꯪꯉꯦꯀோ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯃꯣꯏꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯐꯝꯕ ꯌꯥꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯑꯁꯤ ꯀꯩꯁꯨꯝ ꯃꯊꯧ ꯇꯧꯔꯔꯣꯏ ꯄꯣꯔꯗꯥꯁꯦ ꯊꯥꯗꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯀꯩꯁꯨꯝ ꯎ ꯐꯪꯉꯔꯣꯏ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯥꯛꯁꯪꯁꯦ ꯁꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯁꯤꯒꯤꯁꯦ ꯆꯥꯛꯁꯦ ꯁꯤꯗ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯉꯁꯤꯗꯤ ꯑꯗꯨꯗꯒꯤ ꯍꯣꯔꯦꯟ ꯆꯦꯆꯦꯅ ꯏꯕꯥꯏꯅ ꯑꯃꯗꯣ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯄꯣꯔꯛꯑꯀꯥꯟꯗ ꯑꯩ ꯁꯤꯗꯩꯁꯤꯗ ꯊꯝꯃꯒ ꯊꯣꯡꯗꯣꯏꯅꯦꯕ ꯈ꯭ꯋꯥꯡ ꯅꯥꯏꯌꯦꯕ ꯂꯦꯞꯄꯒ ꯊꯣꯡꯕꯗꯣ ꯐꯝꯃꯒ ꯊꯣꯡꯗꯣꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤꯗ ꯊꯣꯡꯉꯅꯤ ꯁꯤꯁꯦ ꯂꯧꯊꯣꯛꯑꯒꯦꯀꯣ ꯃꯌꯥꯝ ꯉꯁꯥꯏ ꯏꯁꯤꯡ ꯁꯣꯛꯆꯜꯂꯝꯕꯗꯣ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ ꯑꯃꯨꯛ ꯅꯨꯡꯖꯤꯟ ꯍꯥꯏꯔꯁꯤ ꯑꯁꯤꯁꯦ ꯅꯨꯡꯖꯤꯟ ꯑꯉꯧꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯑꯁꯤꯒꯤ ꯏꯁꯤꯡ ꯗꯤꯕꯥꯁꯦ 150 ꯂꯤꯇꯔ ꯀꯌꯥꯅꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤꯀꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯁꯤꯒꯤꯁꯤꯒ ꯑꯩ ꯁꯨꯃꯥꯏꯅ ꯅꯨꯡꯖꯤꯟ ꯑꯉꯧꯕꯗꯣ 50 ꯑꯣꯏꯅ 90 ꯌꯥꯡꯈꯩꯔꯣꯝ ꯑꯗꯨꯃꯥꯏꯅ ꯑꯣꯠꯂꯦꯕ ꯑꯗꯣ ꯑꯩ ꯀꯣꯜꯂꯤꯛ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯧꯊꯣꯛꯑꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯊꯕꯛꯇꯤ ꯀꯟꯒꯞꯄꯅꯤꯗꯣ ꯑꯩ ꯈ꯭ꯋꯥꯡꯁꯨ ꯌꯥꯝ ꯊꯤꯅ ꯅꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯊꯕꯛꯁꯦ ꯌꯥꯝ ꯀꯜꯂꯕꯅꯤꯅ ꯈ꯭ꯋꯥꯡꯁꯨ ꯌꯥꯝ ꯀꯟꯅ ꯅꯥꯏ ꯑꯗꯨꯝ ꯅꯥꯔꯁꯨ ꯁꯨꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯁꯨꯔꯦ ꯑꯗꯣ ꯑꯩ ꯅꯨꯄꯥꯁꯨ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯕꯤ ꯑꯁꯤꯅ ꯇꯦꯕꯜ ꯀ꯭ꯂꯣꯠ ꯅꯍꯥꯟ ꯂꯩꯔꯛꯄꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯂꯦꯝꯕꯗꯣ ꯊꯝꯍꯧꯕꯗꯣ ꯑꯗꯨꯒꯤꯗꯨꯅꯤ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯈꯜꯂꯤꯅꯦ ꯆꯥꯛꯁꯦ ꯊꯣꯡꯉꯒꯗꯤ ꯊꯥꯎꯗꯣ ꯐꯂꯥꯡꯗ ꯆꯣꯡꯒꯅꯤꯅ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯗꯣ ꯃꯑꯣꯡꯗꯣ ꯆꯥꯗ꯭ꯔꯦ ꯁꯤ ꯊꯥꯡꯒꯠꯂꯨꯔꯒꯁꯨ ꯃꯑꯣꯡꯗꯣ ꯑꯃ ꯏꯆꯥ ꯆꯥꯔꯔꯣꯏ ꯃꯈꯥꯗ ꯑꯃꯨꯛ ꯇꯥꯒꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯊꯝꯃꯦ ꯑꯩ ꯊꯦꯛꯆꯟꯗꯣꯏꯅꯤ ꯍꯥꯏꯕꯅꯦ ꯀꯣꯟꯅ ꯑꯗꯨꯝ ꯐꯖꯅ ꯁꯦꯝꯖꯤꯟꯒꯅꯤ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩ ꯏꯁꯇꯣꯞꯁꯦ ꯊꯝꯃꯦ ꯆꯨꯂꯥꯁꯦ ꯊꯝꯃꯦ ꯑꯗꯨꯒ ꯑꯩ ꯁꯤꯂꯤꯟꯗꯔꯁꯦ ꯄꯥꯟꯁꯤꯜꯂꯅꯤ ꯃꯧ ꯑꯣꯏꯔꯀꯥꯟꯗꯗꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯍꯩꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤ ꯀꯔꯥꯡ ꯂꯣꯏ ꯄꯨꯝꯅꯃꯛ ꯍꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯤꯂꯤꯟꯗꯔꯁꯦ ꯄꯥꯟꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯤꯒꯤ ꯐꯦꯡꯗꯣꯛꯑꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯑꯩ ꯃꯣꯁꯣꯔꯤ ꯊꯣꯡꯗꯣꯏꯅꯤ ꯉꯁꯤꯁꯦ ꯃꯣꯁꯣꯔꯤꯁꯦ ꯆꯥꯝꯊꯣꯛꯑꯀꯥꯟꯗ ꯑꯩꯁꯦ ꯀꯨꯀꯔ ꯃꯆꯥꯁꯤꯗ ꯃꯣꯁꯣꯔꯤꯗꯣ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯁꯤꯅ ꯑꯥꯂꯨ ꯑꯃ ꯉꯧꯒꯦ ꯑꯗꯩ ꯏꯆꯥ ꯅꯨꯄꯥꯒ ꯑꯉꯥꯡ ꯑꯅꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯃꯣꯏꯅ ꯇꯧꯕꯗ ꯑꯗꯨꯝ ꯌꯦꯡꯍꯟꯕ ꯆꯪꯉꯛꯏꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯑꯃꯨꯛ ꯒ꯭ꯔꯤꯟ ꯇꯤ ꯑꯃꯨꯛ ꯊꯛꯅꯤꯡꯉꯦ ꯑꯗꯣ ꯑꯁꯤꯒꯤ ꯒ꯭ꯔꯤꯟ ꯇꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯗꯤ ꯑꯣꯏꯅ ꯊꯛꯇꯣꯏꯅꯤ ꯄꯦꯀꯦꯠ ꯃꯆꯥ ꯃꯆꯥꯗ ꯑꯗꯨꯏꯗꯣ ꯑꯣꯏꯅ ꯊꯛꯇꯣꯏꯅꯤ ꯑꯗꯣ ꯑꯩ ꯃꯣꯁꯣꯔꯤꯁꯦ ꯀꯥꯝꯃꯒ ꯍꯧꯖꯤꯛꯀꯤ ꯈꯥꯡ ꯃꯆꯥꯁꯤꯒ ꯑꯩꯅ ꯁꯣꯛ ꯇꯧꯁꯜꯂꯀꯥꯟꯗ ꯍꯩꯖꯤꯜꯂꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯈꯥꯡꯁꯤꯒꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯥꯏꯀꯩꯗꯣ ꯑꯣꯟꯅꯕꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑꯦ ꯆꯥꯛꯀꯤ ꯃꯐꯝꯁꯤꯒꯅ ꯀꯨꯀꯔ ꯊꯝꯃꯦ ꯍꯤꯟꯖꯥꯡꯒꯤꯁꯤꯒꯅ ꯈꯥꯡꯁꯦ ꯊꯝꯃꯦ ꯑꯗꯨꯒ ꯑꯩ ꯑꯥꯂꯨꯁꯦ ꯑꯃ ꯉꯧꯔꯦ ꯃꯌꯥꯝ ꯒ꯭ꯔꯤꯟ ꯇꯤ ꯊꯛꯀꯦ ꯅꯨꯅꯨ ꯃꯈꯨꯝ ꯍꯥꯡꯉꯒ ꯍꯥꯞꯄꯔꯥꯎꯁꯦ ꯃꯈꯨꯝ ꯍꯥꯡꯉꯒ ꯍꯥꯞꯄꯧꯁꯦ ꯃꯃꯥꯏꯅ ꯑꯖꯥꯝꯕꯗꯣ ꯃꯆꯨꯁꯦ ꯌꯦꯡꯉꯨ ꯑꯣꯏꯈꯔꯦ ꯍꯧꯖꯤꯛꯇ ꯍꯥꯞꯈ꯭ꯔꯤꯅꯤ ꯑꯩꯗꯤ ꯕꯥꯡꯒꯣꯟꯅꯤꯅ ꯍꯧꯖꯤꯛ ꯄꯣꯂꯨꯁꯦ ꯊꯣꯛꯇ꯭ꯔꯤ ꯀꯔꯤ ꯑꯩ ꯕꯥꯡꯒꯣꯟꯅꯤꯅ ꯍꯧꯖꯤꯛ ꯄꯣꯂꯨꯁꯦ ꯊꯣꯛꯇ꯭ꯔꯤ ꯀꯔꯤꯅꯦ ꯍꯥꯏꯕ ꯕꯥꯡꯒꯣꯟ ꯕꯥꯡꯒꯣꯔ ꯍꯥꯏꯕꯅꯦ ꯕꯥꯡꯒꯣꯟ ꯅꯠꯇꯦꯅꯦ ꯕꯥꯡꯒꯣꯟ ꯕꯥꯡꯒꯣꯜꯅꯤꯅ ꯍꯧꯖꯤꯛꯐꯥꯎ ꯂꯨꯖ ꯊꯣꯛꯇ꯭ꯔꯤꯀꯣ ꯅꯪ ꯏꯁꯤꯡ ꯑꯁꯥꯕꯅ ꯊꯣꯛꯇꯣꯏꯔꯥ ꯑꯏꯪꯕꯅ ꯊꯣꯛꯇꯣꯏꯔꯥ ꯑꯠꯁꯥ ꯑꯩꯗꯤ ꯑꯏꯪꯕꯅ ꯈꯤꯇꯪ ꯃꯍꯥꯎ ꯋꯥꯠꯂꯤ ꯇꯨꯂꯁꯤꯗꯨꯅ ꯍꯦꯜꯂꯤ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯑꯩꯒꯤ ꯅꯤꯝꯕꯨꯒꯤꯗꯣ ꯑꯗꯨꯗꯤ ꯁꯥꯊꯤꯅ ꯍꯥꯎꯔꯦꯕ ꯑꯗꯨꯏꯗꯣ ꯑꯩꯅ ꯅꯍꯥꯟ ꯄꯣꯔꯛꯄꯗ ꯁꯣꯏꯈꯤꯅ ꯇꯧꯔꯤꯅꯤ ꯌꯥꯝ ꯑꯣꯏꯗꯕ ꯃꯤꯅꯦ ꯀꯣꯕꯔ ꯃꯥꯟꯅꯩ ꯑꯩꯅ ꯄꯥꯗꯅꯒꯤ ꯄꯨꯔ ꯂꯥꯛꯏꯕ ꯑꯗꯨ ꯌꯨꯝ ꯌꯧꯔꯒꯗꯤ ꯃꯥꯟꯅꯔꯝꯗꯕ ꯋꯥꯅꯤ ꯅꯣꯅꯨ ꯁꯤ ꯑꯟꯊꯛꯇꯣ ꯏꯪꯈ꯭ꯔꯅꯤ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯉꯥꯛꯄꯤꯌꯣ ꯀꯥꯞꯀꯅꯤ ꯁꯤ ꯑꯟꯊꯛꯇꯣ ꯏꯪꯈ꯭ꯔꯅꯤ ꯑꯣꯀꯦ ꯂꯣꯏꯔꯦ ꯈꯤꯇꯪ ꯃꯅꯥꯛꯇ ꯑꯃꯨꯛ ꯇꯧ ꯌꯦꯡꯉꯨ ꯑꯩ ꯀꯥꯏꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯀꯥꯡꯒꯗ ꯆꯪꯉꯒ ꯇꯧ ꯌꯦꯡꯉꯨ ꯇꯅꯅꯦ ꯑꯐꯣꯟ ꯇꯧꯔꯛꯄ ꯑꯩ ꯀꯥꯏꯗ ꯊꯣꯛꯂꯛꯑꯅꯤ ꯁꯣꯂꯥꯇꯦ ꯑꯩ ꯄꯤꯠꯀꯤꯔ ꯑꯩ ꯄꯤꯠꯀꯤꯔꯦ ꯑꯃ ꯍꯦꯛ ꯊꯦꯡꯕꯗ ꯂꯣꯏꯔꯦ ꯅꯪ ꯈꯪꯒ꯭ꯔꯥꯎ ꯐꯗ꯭ꯔꯦ ꯐꯗ꯭ꯔꯦꯠꯇꯨꯅ ꯊꯦꯡꯉꯅꯤꯅꯦ ꯏꯁꯀꯥꯔꯠ ꯃꯥꯟꯕ ꯈꯪꯒ꯭ꯔꯥꯎꯗꯨꯅ ꯑꯣ ꯂꯣꯏꯔꯦ ꯆꯠꯈ꯭ꯔꯣ ꯑꯗꯣ ꯃꯌꯥꯝ ꯕ꯭ꯂꯦꯡꯀꯦꯠꯀ ꯊꯨꯞꯇ꯭ꯔꯤꯀꯣ ꯕ꯭ꯂꯦꯡꯀꯦꯠꯁꯦ ꯊꯨꯞꯅ ꯂꯣꯏꯔꯝꯃꯕꯅꯤ ꯃꯣꯕꯥꯏꯜꯅ ꯑꯃꯨꯛ ꯆꯈꯥꯏꯔꯝꯃꯤꯅꯤ ꯏꯪꯈ꯭ꯔꯅꯤ ꯍꯥꯏꯔꯒ ꯁꯤ ꯑꯟꯊꯛꯇꯨ ꯍꯥꯏꯔꯒ ꯇꯞ ꯇꯞꯅ ꯆꯤꯞ ꯇꯧꯔ ꯑꯗꯨꯃꯥꯏꯅ
cha nó ba green tea thật quá hay đấy Rồi nè, dùng cái cặp. thôi cặp kìa rồi đấy à 이게 타박 좋아해 누나 one time bukan doy na sara ni sak siang o kam khat lami ba sak kam khat ba je phaye na haina bani da sak kam khat lame daw jara ni ngasi di cha no pai mukbang कितने बार करूँ रे? karo unma COVID-19. hay de ne as panjan hom mat pe ma yang ya mat pe ma panjan na sara he bo chao Later. ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯇꯣꯛꯑꯒ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯣ ꯑꯃꯨꯛ ꯁꯨꯗꯣꯛꯑꯦ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯄ ꯌꯥꯏꯀꯣ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯣ ꯍꯥꯟꯅ ꯐꯤꯗꯣ ꯍꯥꯟꯅ ꯁꯨꯗꯣꯛꯇꯗꯅ ꯍꯥꯏꯅ ꯑꯗꯣ ꯑꯩ ꯉꯁꯤꯗꯣ ꯊꯕꯛ ꯌꯥꯝ ꯋꯥꯈꯤꯕꯗꯒꯤ ꯁꯨꯕ ꯉꯝꯈꯤꯗꯕꯅꯦꯕ ꯑꯗꯨꯅꯅꯤꯗꯣ ꯏꯆꯥꯅꯨꯄꯤꯅꯤ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯂꯧꯔꯤꯁꯦ ꯌꯦꯡꯉꯨ ꯑꯗꯣ ꯃꯌꯥꯝ ꯊꯕꯛꯁꯨ ꯂꯣꯏꯅ ꯂꯣꯏꯔꯦ ꯆꯥꯛꯁꯨ ꯇꯣꯛꯑꯦ ꯊꯕꯛꯁꯨ ꯂꯣꯏꯔꯦ ꯁꯝꯁꯦ ꯄꯨꯟꯁꯤꯜꯂꯝꯕꯒꯤ ꯈꯣꯏꯔꯤꯁꯦ ꯀꯌꯥꯝ ꯆꯥꯡ ꯈꯣꯏꯈ꯭ꯔꯅꯣ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯤꯑꯕ ꯀ꯭ꯋꯥ ꯆꯥꯒꯅꯨ ꯀ꯭ꯋꯥ ꯆꯥꯔꯒ ꯌꯦꯡꯕ ꯐꯖꯗꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯩꯅꯗꯤ ꯀ꯭ꯋꯥꯗꯣ ꯆꯥꯕ ꯍꯩꯅꯔꯨꯕ ꯀꯧꯕꯅꯤꯅ ꯑꯗꯨꯝ ꯆꯥꯛ ꯇꯣꯛꯂꯛꯄꯁꯦ ꯀ꯭ꯋꯥ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦ ꯑꯗꯨꯅ ꯀ꯭ꯋꯥ ꯃꯇꯝ ꯑꯗꯨꯝ ꯆꯥꯊꯣꯛꯑꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯦ ꯋꯥꯁꯨ ꯌꯥꯝ ꯋꯥꯔꯦ ꯉꯁꯤꯁꯦ ꯌꯥꯝ ꯀ꯭ꯋꯥ ꯍꯥꯈ꯭ꯔꯦꯕ ꯃꯌꯥꯝ ꯀ꯭ꯋꯥ ꯍꯥꯈ꯭ꯔꯦ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯀ꯭ꯋꯥ ꯍꯥꯗꯣꯛꯈ꯭ꯔꯦ ꯍꯥꯜꯂꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯋꯥꯔꯦ 3 hours later. ꯅ ꯃꯌꯥꯝ ꯉꯁꯥꯏ ꯃꯥ ꯆꯥꯛ ꯆꯥꯗꯉꯩ ꯆꯠꯈꯤꯕꯗꯣ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯍꯜꯂꯛꯑꯀꯥꯟꯗ ꯃꯥ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯩ ꯃꯁꯥ ꯃꯇꯣꯝꯇ ꯊꯤꯗꯣꯛꯆꯈ꯭ꯔꯦ ꯑꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ